amasung outer gi board masing thibagi thawak kanna chathari inner dana BJP na mangjil thari outer gi oina NPF na mai pakle haibayana leiri Center da BJP ki shasan amuk laklagani nungthil pung ani makhai fawda apun base chamangaga nifu nithoi gi manungda BJP na seat chahumga nifu mari fangduna mangjil thari Congress na mari funipan khak fangli amadi Bharat Sarkar ki senthang makhada nambul tulel sengbagi thabak masidagi hogokre Kurumjari Times of Manipur ki Manipuri paumiyang tabiriba mayam punamakpu ASHAPRIYA na taram nokchari ngasigi maruiba pausing miyam da sandokna pizari Haukiba April ki tarik 13 amadi 19 da tangkak ani thokna pangthokiba 38 suba Lok Sabha mikhalgi outer amasung inner gi board masing thibagi thabak chathari nungthilpung ani makhai fawbada inner da BJP gi mirep oiriba Dr. R.K. Ranjan na mahaki khwaidagi naknaba lamba oiriba Congress ki mirep O Navakeshwar dagi board masing lising ahumga chamanga nifu mari henduna mangjil thari outer dana NPF ki mirep oiriba Lorho S Fozina mahaki lamba oiriba BJP gi mirep hai sokhopau mate dagi board masing yamna henduna chatle outer gi oinadi NPF ki mirep Lorho S Fozina mikhala sida mai pakpa yare haina loba yare Central Paramilitary Force Company Kuntaret amasung Civil amadi State Armed Forces lising ahumna marol ahum naina ngak senduna ngasi ayuk pung nipan tabu matamdagi District Headquarters singda board masing thibagi thabak chathari board masing thibagi fal miyam da khanganabagi damak Manipur lengaki Directorate of Information and Public Relations DIPR na achoba thodang lauduna khwairaman kaithel gi thong nambonbi amadi Moirangkhomda leiba DIPR gi office mamangda digital board khinduna amadi screen season aduna candidate singna fangba board masing sing miyamda khuda ki oina khanghale board masing thibagi thabak chathariba counting hall singda CCTV camera thamduna record tawri mirep 13 na lamba tawnariba inner amasung mirep 9 na lamba tawnariba outer gi mikhal gi fal ngasi numidang pung 5 gi matungda khanglabayana leiri Imphal West ki oina lamfel pata laiba DC office ta apunba counting hall 9 Imphal East ki oina DC office ta counting hall 3 Thawbal gi oina 5 Bisnupur Churachandpur amadi Kangpokpi gi oina counting hall ahum aduga Tamengleng gi oina counting hall ani Senapati amasung Senapati gi oina counting hall amada board masing thibagi thabak chathari Amaromda nungthilpung ani makhai henba fawda inner gi oina BJP gi mirep RK Ranjan na Lakh ama lising nifu mariga chamapan manga INC gi mirep O Navakeshwar na lakh ama lising kuntraga chahumga yankhai mapan CPI gi Dr. M Narana lising humfutara nithoiga chanipan kunhumdoi Independent mirep RK Somarendro Elais Kaikuna lising nifu humdoi supnatagi humfunithoi NEIDP gi RK Ananna lising taraga chamapan kun NPP gi O Jugindro na lising amaga marifutaret MDPF ki Dr. G Ton Sana Sarma na chamangaga kulhumdoi RJS NPG S Nandeshwar na chahumga maudra nipan Independent Merep MD Ilyas Khan na chaniga maudra M Totom Sana Nungsabana chamangaga taranithoi amadi Wahengbam Pavitrana board masing chanipan supnatagi mga fangli aduga notadana miyoi lising amaga chamriga humfutara mari board thadari outer gi oina NPF ki Lorho S Fozina lakh ama lising mari futarukka chanipan ahum fangduna mangjil thari Mahaki tungda BJP gi mirep hai sokhofau mate na board masing lakh ama lising yankhai manga supnatagi humfutara mathoi fangduna matung inari INC gi mirep K James na board lising marifu manga ga chamaga humfutara mari fangduna ahum suba mafam kali NPP gi mirep thangmilian kipgen na board masing lising kun mathoi ga chahumga maudra mathoi NEIDP gi ansang kasarna lising manga ga chamri ga nifunipan NCP gi angam karung kom na board lising amaga chamangaga maudra manga JDU gi hangkhralpau title na lising amaga chatruka marifutara nipan Independent mirep laikham kaipuna board chamangaga kunipan fangli notadana board lising amaga chahumga taruk oi Hauzik lamfel pata laidiba Imphal West DC office ta chathariba board masing thibagi oiriba saktam mafam aduda laidiba ikhoigi tom TV gi paumi dagi akhanaba paudam ama lawinasi Pari thank you ASHAPRIYA hauzik fawbada akoina pung aniga
मिनिट निफु मंगा फावगी मनुंगदा फंगबा रिपोर्ट की मतुंग इना खोगी इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की ओइना हौजिक ख्वाइदगी लेटेस्ट ओइना फंगबा खोगी पाउदा अपुनबा खोगी वोटर मसिंग 4,18,055 वोट थादा सिगी मनुंगदा खोगी आईएनसी की खोगी ओ नबकिशोरना हौजी फावदा फंगिबा खोगी वोट मसिंग असी 1,32,811 हौजी फावदा फंगे अदुगा CPI की डॉक्टर M नरना हौजी फावदा 75,155 फंगे अदुगा BJP की ओइना हौजी फावदा 1,48,969 फंगदुना अखोगी माना अखोगी ख्वाइदगी मांगजिन थाबो ओइरी अदुगा इंडिपेंडेंट मिरेफ राजकुमार सोमेंद्रो एलाइस काइकुना हौजी फावदा 44,566 फंगदुना मरीसुबा पोजिशन दा लैरे अमरोमदा हाइरिबा अखोगी नोटादा हौजी फावदा 1,492 थादबगी अखोई रिपोर्ट फंगी इनरगी ओइना हौजी फावदा पुंग अनिगा मिनिट निफु मंगा फावी मनुंगदा लैरिबसी BJP की अखोगी मिरेफ राजकुमार रंजन्ना अखोगी कांग्रेस की मिरेफ ओइनाम नबकिशोरदगी हौजी फावदा 16,158 हेंदुना मांगजिन थारे अमरोमदा आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की ओइना हौजी फावदा पुंग अनिगा मिनिट निफु मंगा फाव मनुंगदा अखोइना फंगबा रिपोर्ट की मतुंगिना INC की कोई मिरेफ के जेम्स दा हौजी फावदा 87,539 फंगी अदुगा NPF की मिरेफ डॉक्टर रोहना हौजी फावदा 2,11,860 फंगे अदुगा BJP की मिरेफ बेजानविन मार्टिना हौजी फावदा 1,58,386 फंगे अदुगा हाइरिबा आउटर की मिरे कैनोसिदा इलेक्शन असिदा नोटादा हौजी फावदा 1,314 फंगी हाइरिबसी अपुनबा वोटर मसिंग हौजी फावगी थीबगी मनुंगदा 4,89,873 की मनुंगदा हाइरिबा कैंडिडेट सिंह असिना फंगबा कोई वोटर मसिंगनी NPF की मिरेफ ओइरिबा डॉक्टर लोलहोना हौजी फावदा BJP की मिरेफ बेजाबी मार्टियदगी वोट मसिंग 53,474 हेंदुना मांगजिन थारे अमरोमदा हौजिक DC इम्फाल वेस्ट की तोंगान तोंगानबा मफम तरेता वोट मसिंग थीबगी थबक अखोई यामना कन्ना सथरी हौजिक फावदा टॉम टीवीना फंगबा रिपोर्ट अमगी मतुंगिनदी मया इम्फाल केंद्र नौरिया पाखंग लाकपा पासोई लमसांग सिंजमई अमदी सगोमन हाइबा केंद्र सिंह असी वोट मसिंग थीगदबगी गाइदुना लैरी अमरोमदा अखोगी EVM की वोट मसिंग दी थीबा लोइख्रगा VVPAT की वोट मसिंग थीबा लोइफातरीबा केंद्र सिंह अदुना उरिफो केंद्र कैसामथोंग केंद्र थांगमैबन केंद्र लंथबान केंद्र कोंथौजम वांगोई अमदी सेंगमाई हारिबा केंद्र सिंह असिगिना EVM थीबा लोइग्र मतुंगदा VVPAT की सेक तौबगी कन्ना थबक सथरी हौजी फावदा चलिबा ट्रेन असिगी मतुंगिनदी ngasi numidang wairam pung mangagi matungdagidi inner manipur parliamentary constituency amasung outer manipur parliamentary constituency da kana kana na mai fakadage haibadudi pung mangagi matungda soidana maki khanglagane थागचरी नबकुमार मखाताबा पाउदमक लौजगे हौजिक अमुक मखाताबा पाउ पिजरी सेंटर द शासन तौरिबा BJP लेंगाक अमुक हलकलगनी तांका कया थोकना पांगथोकिबा लोक सभा मिखलगे बोट मसिंग थीबगी थबक कन्ना चथरे ngasi ahanba numita भारत की अपुनबा लोक सभा के सीट 592 लेबगी मनुंगदा नुंगथिल पुंग अनिगा मखाई हेनबा फावबदा बोट मसिंग थीबदा BJP न सीट मसिंग 494 माइपाक ngamkhre BJP की अकनबा लंबा ओरिबा कांग्रेस सुपनथगी सीट 45 खक फंगले अतोपा दल सिंगना 110 फंगबा ngamkhre सेंटर दा BJP की लेंगाक सोइदना हलकलगनी कुमजा 2013 की लोकसभा मिखलदा BJP न सीट 292 फंगदुना महाकी चटमिनरिबा पार्टी सिंग यावना लेंगाक शासन पाइखिबनी ममांगदा फंगखिबा सीट मसिंग अदुदगी चाही असिदा हेनगतना फंगलकपा सिना BJP की लेंगाक शासनदा भारत की मियामना थाजबा
henna thamlakli haibadu mikhal asigi falna mayek sengna takli. Ministry of Environment, Forest and Climatic Change Government of India ki funding makhada Nambul Turel sengdokpagi thabak Directorate of Environment ki Director Dr. Yanglem Nabachandrana ngasidagi hogdokre. Hiram asigi damak Pollution Control Board, Loktak Development Authority, Water Resources Department, PHED, Industries Department, Mahut, IMC amadi Nodal Department oriba Directorate of Environment ki apunba lineup committee na lupa crore maudra tare changna chathagadoriba Rejuvenation and Conservation of Nambul River Project asi chahi ahumgi manungda loisingadabani. Maru oina project asina target thamliba si iroi sembadagi hairangoi thong fawbada lairiba kai hena mosileba mafamsing ahanba tangkaki oina khandoktuna sengdokpane. Directorate of Environment ki Director Dr. Y. Nabasandrana Bharat Pumbada cheliba Turel Singh asigi isingi biological oxygen demand da base tauraga khwaidagi modpa ising cheliba Turel Singh khangatpada Nambul Turel asi ani suba kanglupta thamduna athuba matamda Turel asi sengdoknaba target thamlakpane. Ahanba tangkaki oina lupa crore maudra tare ki manungda crore ahumna solid waste sing sengdokpa haina target tawbani haiki. Tuna masigi action plan si kogi treatment gi oiro adagi sigi effluent kenogi oiro adi sewage gi oiro mayam jingchi loina ma kogi solid waste gi oiro care logdaba yadaba adumba court ki directive mayam su lakba aduga iroina na kogi Ministry of Environment Forest Government of India na sanction tawirakpa posiga ani si iroina na salaga kogi sigi ministry ki project sigi fund makhada koi thabak si haujabani real execution si Ngarang numidang pung nimpalom tawa matamda Technopol Police Station ke manung chana laiba Sebol Khunda Maruti van number MN01NG0590 lokhada onthabagi thogdokta gari adugi driver laikhidraba driver adugi maming thangkhopai mate chahi 53 apopa laikhidraba thangki khai kawi mahak Technopol dagi ni hairi paugi marthana te mabeng tang losari. Admissions open for sports and academic combo courses. Private Sports Academy Guwahati amasung Damayanti English School Monyari Tinyaliga yanakibagi matung inna Manipur amadi North East lairiba class 10 pass tauraba 11 tamningba 12 pass tauraba graduation tamningba amadi class 3 dagi 7 fauba makha tamningba mahiroi singi selection test pangthoklagani. Football, athletics, taekwondo, karate, zitkundo gi mahiroi taragani thoi laujagadauri. Lakliba zungi tang ani ayokki pung tare taba matamda DK College Playground Mirza Guwahati da pangthokadaba final selection test asida mahiroi singna yaubiba yaragani. Akupa marol gidama contact tobirau 700-523-5638 natraga 8011-560-148. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur ki miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahusadi ki thokcharakpa ising logduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tauraba ising patra sing da hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lawbiba matamda tha anigi subscription fee da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamnga tha ahum gi lupa chatre yankhai chahi gi oina lupa lising ahum khudong chaba si megi tarik kuntra fawgi manungda lawbi ho contact tobiu 8257888737 email lamjingbakanglawwater@gmail.com. Admissions open for Modi University, Laxmangarh, Rajasthan. School of Architecture and Town Planning, School of Design, School of Engineering and Technology, School of Sciences, School of Liberal Arts, School of Management Studies, School of Legal Studies. 53% scholarship for novice students. For details, please contact Career Info Solution, New Chekon Road, near Bazaar, India, 841 3976 991.
For more details, please visit our website www.modiuniversity.ac.in. Modi University. Kindergarten Montessori School affiliated to CBSE New Delhi, Sagol Bantakil Kolom Laikai, Imphal West. Admission in progress. Class 11 Science and Arts 2019-20. Admission criteria 80% and above. Direct admission, free tuition fee, free textbooks and free uniform one time only. 70% to 79%. Direct admission, free textbooks. 60% to 69%. Direct admission and free textbooks. 40% to 59%. Admission through entrance test. For more details, please contact Kindergarten Montessori School, Sagol Bantakil, Kolom Laikai, Imphal West. Hey, Bima, exam pass to bugi haraugi di later no unga pami du karigino. Pamoyage school puna taminradi and like tamatoge. Ay ma amtang ako. Nangbu, koi ibim ga lairik punna tamina batan brane. AD science stream pame. Aduga ko ichan to mina art stream. Aduga Manipuri science ka arts ka pulap tamina bayaba afaba school amata sulaite. Ako ichan to mina aiga pulap samina ningdana tawrine bacho. Hey, karigino na hey, no yadong wari duba. Ha. Noy ani punna taminaba yaba school ni na ay nathiba sa lurisa. Imphal Airport manakta leba changangay usikunda na. Advanced School of Arts and Science ay na malingkaledra. Hari bi school sa ML gi subject kudimak loy na tambayare. Adu isu matakta tha ahum kudingi pre-medical check-up. Hey, nangbu adiyam phaba schoolam phangaga nacha ani gi form loruk tri di karigino. Taso isu apa mamina ti kay dorogya. Say form. Lauri en he. Break matungda mayam utaram nokchari makhataba pau pizari. Jawaharlal Nehru Manipur Dance Academy amadi Hoyal Lalong Manipur Thangta Cultural Association na sinduna numit nini chupna chatharakiba Festival of Thangta ngasi loisinkhre. Ngarang dagi hauduna chatharakiba festival aduda tongan ba nat ki oiba jagoi isai amadi Thangta gi kanglon kaya utkhi. Haukiba Laibak Pokpa Numita Arunachal Pradesh ki Tirap District ki 12 mile Khonsada NSN IM ni chingnaba singna Chathakiba attackta MLA Tiron Abo amadi mahaki machanipa Longem yauna mioi taramathoi hatkibagi thodok matungda state amasung paramilitary force singna thodok adugi chenari basingi mathakta laman khumnabagi damak helicopter sizinaduna Pak Sanati bahumagi thabak chathari Thaudok adu thokraba matung pungja kharagi matungda Indian Army na numidangi matam yauna khulai paibasing aduna changjafam lauramba yai haina thazaba Tirap Longding amadi Changlang district ki umang singda lepalaitana operation chathari Nongthak amasung lekhadagi saruk singda chathariba operation aduda Nagaland amasung Arunachal gi lamkhai singda akanba cheksin tharang lokhale Army amasung state force ki kangbuna helicopter quadcopter amadi tractor dog sizinaduna lalhoba sing adugi khongul lebagi thabak chathari Guwahati ke Ju Road ta bom pokhai handuna Messi mina thokan khibagi thodokta mapung oina chena bani haiba Alpha I gi lanmi ama haukiba Laibak Pokpa numita police ki kangbuna Nongpok thangba Assam gi Tinsukia dagi faraba matung Guwahati da purakre faraba lanmi adugi mamingna Bijoy Asom kawi mahak Latasil police station da thamduna wahang pahang chathari Mahak bom pokhai bagi thodok adu thokraba matung Guwahati ki downtown hospital manakta loop adugi lanmi Rajguru amadi Janabi ga punawari sanabagi footage ama CCTV camera dagi fangbaga loinana chathakiba thiba humbagi thabakta fagat pangam khibani Mahak kumja lising ani tara mathoida Guwahati dagi Rupali Rongpi kaubi nupi ama hat pagamari leirana kaisum sangda lairuraba misakne Masida sunatana chahi asigi me tara mangada Guwahati ki G Barwa road ta laiba shopping mall da bom langsinduna mioi tara ni thoi sokhan ki badu dasu chenabani hairi Ngasi ayu phone ki ba pauche singda kari maru oiba pau yaw ki bagi habdu mayam puna miyeng taminasi Lamjingba Times I am the Manipur da ceasefire sanai phongdora kre pung humdrani thoi gi manung da lengang na aseng ba khangan gadawani UCM Manipur gi MP ani masak khanglagani NDA UPA na lengak painaba lalong chithanari Prime Minister na paikat khiwa chawkha thaurangi mahina handaki mikhal da su amuk mai pakhigani MU gi wathokta tharak khiwa writ petition PIL dispose tawkre Sangai Express UCM na lengak ta pung humdrani thoi gi matam thakre ngasi mirep taramapal gi laibak khanglagani Manipur miyam na fangliba afaspa gi chaitheng
कांग्रेस की वाफम युमफम याउदे भवानंदा जितेन की केस सेशन कोर्ट सिनखरे पोगनाफम MU की वाथोक रिट पिटिशन अमसुंग PIL पुनमक डिसमिस तौखरे जर्नल सिंबु वाइस चांसलर की थौपुहनखरे मणिपुर की ओइना इनर की मिरेप 13 आउटर की मिरेप 9 की मराइबक ngasi खंगलगनी मणिपुर दसु बायोडाइवर्सिटी नुमित पालन तौखरे एनवायरनमेंट कनबदा जर्नलिस्ट की अचौब थौदांग लई हुंडई की SUV वेन्यू इम्फाल दसु लॉन्च तौखरे नहरोल की थौदांग 13 सुबह लोकसभा मिखल की मराइबक ngasi खंगलगनी MHA ना सिक्योरिटी की चेक्शन थौरांग कखतनब खंगलखरे ट्रांसपोर्ट डिपार्टमेंट ना गाड़ी सिंगी नॉइस अमसुंग स्मोक टेस्ट तौब हौखरे चाइना गुम्बा कम्युनिस्ट कंट्री ओयमलबदी चेराक फंगनी राजेश अफस्पा की मायोक मियामने इहो क्या चंगसिलबसु सरकार ना पॉजिटिव ओइबा खोंथांग अमत लौखत्री आनंदी हुयनलान पाव लोकसभा मिखल इनर की मिरेप 13 आउटर की मिरेप 9 की मराइबक ngasi खंगलगनी MU वाथोक मरी लेना केस सिंगी मतंग हाई कोर्ट की कमन जजमेंट एंड ऑर्डर एडमिनिस्ट्रेटर जनरल सिंगना VC की थबक पुखीगनी NSCN IM की डिजिग्नेटेड कैंप सिंग लेहंदनबा पुंग 13 की मनुंग लैंगा की फिरेप खंगनगदबनी UCM सनालेबाक मणिपुर की लोकसभा मेंबर सिंग कनानो हाइबा ngasi खंगलगनी काउंटिंग सेंटर 13 दा वोट मसिंग थीगनी MU की केस जर्नल सिंबु एडमिनिस्ट्रेटर ओइन लेहनखरे सीजफायर मणिपुर दा चनदबरा हाइबदु पुंग 13 की मनुंग सेंगदोकदबनी इचेल एक्सप्रेस मणिपुर दा IM की डेजिग्नेटेड कैंप सिंग स्टेट गवर्नमेंट लौथोउ सेंटर स्टेट ना IM की वाफम पुंग 13 की मनुंग सेंगदोक्त्रबदी जुन अपराइजिंग अमुक हलकनी UCM नरेंद्र मोदी ना अनिरक सुबह प्राइम मिनिस्टर ओइन वासकपदा याउनबा NDA पार्टनर सिंग दिल्ली दा पाइशनखरे मैहौ लाकपोक अकाय तोइथोलकपदा MU अथॉरिटी ना दायित्व पुगदबनी MMWO खोमचुप साबदा हु चेनबा पोलम याव थेंगनरे स्टडी अरोइबदा मरुइबा पाव अमुक हन्ना मणिपुर की इनर अमसुंग आउटर की बोट मसिंग थीबगी थबक कन्ना चथरे इनर दना BJP ना मांगजिल थारी आउटर की ओइना NPF ना माइ पाक यारे हाइना लौबा यारे सेंटर दा BJP की शासन अमुक लाकलगनी नुंगथिल पुंग 2 मखाई फावबदा अपुनबा सेट 492 की मनुंगदा BJP ना सेट 494 फंगदुना मांगजिल थारी कांग्रेस ना 49 खक फंगली अमदी भारत सरकार की सेंथंग मखादा नंबुल तुरेल सेंगमगी थबक ngasiदगी हौदोखरे हौजकी ओइनदी मतंग असिदा मणिपुरी पाउलो सिंजरे पाउमियंग ताबिरिबा मैम पुनमकपो आशाप्रिया नामुखना खुरुमजरी